Nonglai nusit maram oiduna amangata thokan kraba yum singi oina chapsaba package ama athoba matam dalengak na lauthokpiu haina Manipur Pradesh Congress Committee ki President K Magachandra na taksilakli wafam asi Congress Bhavan da leiba President ki kada pangthokhiba paumi singa unaba mata phongthokibani mahana makhatan hai Manipur da tangdu leitana leiba ngamdaba asinam lamdam asigi semilonda aduki matik sonthaba lamdam ama oiri cheraga asida len yauna akanba nonglai nusit na yum kaya amangata thokhanduna miam amuk hena awaba mayok nahalle masigi damak leingak asina yum kai teklaba singi mating tawgani haibasu thajaba piri masida mating pigani haiba khak natana kayam yamna kanaba pigani haibadu miam da mayek sengna khangan biu haina phongdorokli masi asengba ma haibdi para singse hoji yum kasi pura ekhoi len dagi nonglai nusina sokhi base lawba yadaba masigi singse soi base kaya yamna pangvidori bno adagi yumsi nauna sadradi yadaba myam su yauri aduna tangdangba ama sarkarna masigi financial package masigi akhoi natural calamity thokpasiga mari leinana kaya yamna state sarkarna kayam package kayam pibi dori bano adagi asok pasing sita kaya yamna financial mating pibi dori bano karamba moongda yum kai sabiba natragana tin noina sok pasing sita tin noina GI seat akhoi roofing seat akhoi piraga mating pangbutirubra yamna soiba jaga singse local area development fund da charge tawbiraga yum sabagi natraga tin leibagi sugumba mayam tawgdaba singsisu sarkarna local area development fund da soktaba MLA singi di thoidona khoi tawdragasu soiba MLA singsida athuba matamda local area development fund thadu agasu praja singi maximum mateng pangba ngamani simasu aduna masisu alternative sarkarna khoi relief oina masigi pibiba or natraga local area development fund dagi khudakta charge tawbiraga immediate khoi relief se praja singda phangrana ba masisu adum ai suggestion oina sarkar da tawjari